ani mai tharamle amade hauzik makhatana lamdam asida oiriba phibamsing asi yenglaga Manipur government ke Directorate of Education Schools na Manipur da lairiba school sing hayeng amade hangsit phawa amok suti thadokre Kuramjari ISCOM News ki Manipuri pau miyeng tabiriba pumnamakpo taram nokjari hauzik mapung oiba pau Manipur government na mobile internet service singe mathakta thamdona lakliba athingba sing ase lamdam asida lairiba miyoi sing tongan ba farm sing mobile electricity recharge LPG booking health kamari leinaba loinana atai tangai fadaba kanglup singe oina akhanaba thaurang amagi makhada lezamade FTT ge khothangda akhanaba IP sing amagi makhada broadband service sing phanganbada athingba leiramba sing lauthokhrei masigidamak broadband service piriba singna router amadage makhal amatage v wifi natraga hotspot thadokpa yaroi social media website sing amadi VPN khudingmak subscribers sing makhatana athingma thamkigadabani broadband service providers sing naso login ID amade password sing nimit khudinge sindokadabani hairiba yana kanglon sing ase niyom sumna inba kangbu singidamak temporary suspension of telecom services rules 2017 ge rule number 2 gi makhada ILL amade FTTH ta siznaba singe broadband service ke internet service singe matakta thamlamba athingba sing adu lokthok le hainanga si home commissioner Ashok Kumar na tholkiba order amagi matung ina khangalaki hairiba athingba lokthok libe sing ase hana mamangda thokiba order amada yaukhiba Imphal East Imphal West Bisnupur Thobal amade Kaksing district sing da so athingba ase leiraroi haire Ziribam district aske Borabekra subdivision asda lairiba central amade state forcing laina naton sumangda laiba maitai singe yum kuki singna hanjin na mai tharabasu ngakpi senbiba ngamdabage mami chawna tare hairi ngasi ehing nongyai matung pung 12 minute yankhairom salakpa matamda barak turel manakta lairiba Borobekra police outpost ge awangamda mita chama yankhai muk chatlaga laiba primary health center haujikna gwa khalda Hongkibedagi Bebam Rajkumar Singh amade Ningthaujam Rajendra Singh kauba miyoi ani asige yumsing ase mi leitabagi khudong chaba lauraga mai tharambani haire hariba matam aduda Bebam Rajkumar Singh amade Ningthaujam Rajendra Singh numidang chak toklaga makoina saphagadaba mafam singda tumba chatkhiba matamdani haina paumi singda N Rajendra na phongdorakhi Maithaki ba hospital dagi mita kuntra muk chatlaga leiba S Nandakumar kauba miyoi amage yum amasu maithabiramle adubo lekai mayam amasung police yauna mai kan khya haire S Nandakumar gi yum adudi yum gi thong tu gairaga changlaga maitharambani haire Manipur da thokliba irang asida India ge proxy war khudak lepo stop India's proxy war against Mitei stop India's policy to annihilate Mitei hatnaba tawba India ge policy khudak lepo go back central security forces aikhoi gi iraipak aikhoi ngaksagadabani stop divide and rule policy haina kokomi students friend na sinduna ngasi Bisnupur district lairiba school college kayagi mahairoi amade district asigi tongan ba mafum kaya dagi lakpa maira paibi kaya na khapo sangbam public ground dagi hauduna DC complex gate phauba kholau kaya lauduna rally chatuna khongjang sangsin magaloina na DC Bisnupur Lorembam Bikramda memorandum pisin khrei Mahairoi singi oiba rally adu khapo sangbam public ground dagi hauduna laklaba matung tidim lambi ge posangmam thong hendorakpada Prime Minister Narendra Modi Assam Rifles former DG PC Nair Home Minister Amit Shah amadi Security Advisor Kuldeep ki effigy so mai tharaba matungda amuk laklaga DC complex haizen pham phauba lakhi
Tungda school college singdagi khangatlaba mahiroi kun amadi maira paibi singi mihusinga DC Bisnupurga unaduna memorandum adu pisinki rally aduga mari lainana Kokomi Students Front ke media coordinator Sukham Vidyanandana phongdokibada thatarataruk hena thokliba irang asida India lengakna warasin puraknaba hotnabagi mahutta kuki militants singda ngaklo piba manbagi mami ama urakpa action amata laukhalakta asiguma thawong sing ase Manipur gi miyam amade mahiroi singna yaningdaba utpagi khongjangni haiki irang aseda India lengakna solution purakna bahonadri drone bombing amade rocket bomb sizinaduna attack satharaktuna lebak asige micham miyam gi punsida chauna singnarakliba amade national security da achauba threat Piraklabasi Paubada Tumina Lesinba Asina, Maitei Furupsi, Mutanaba Honabada, India Lengakso, Yaurabada Habasi, Miamna, Town Hangnarakle Hanaso, Makataki, Amade, Mahana Makatana, Atoba District, the Susinduna, Bangtokani Haiki. Ana hojik lady isu asida miyam gi sentiment ase asuke matik wangi ana maram moikanda hojik tha tara manga helak laba irang asida akoi India lengakna masigi chap chap solution ma purukna na honadri loinana misal attack amadi drone bombing na tawra fawda mase akoi national security the threat oire hai wafam se mayamna thamlo fawda ngasi bolda positive of action amata kuki militant singe mathakta lokhotaba asina masida India gi ba tongan ba akoi meti purup se muthana ba manu mong ma honare makoi gi tongan ba agenda ama leirabra haibegi adugumba miyam gi nuaitaba wakhalunduni hojik mangda targa leiribase maramadra masigi akoi lamda masigi miyamna aduga hojik chaliba khongcha sigi matungina akoi mahiroi miyamna masigi India gi asum yamna divided policy sanaba aduga micham miyam India gi citizen amoina leiriba miyam gi punsil lantum ngakpa ngamdabase masigi thongsibu yaningdaba phongdokpa oina akoi masigi Bisnupur district sida akoi Kokomi Student Front gi makha de rally se pangthokpani Thasigi taretagi sugunu amadi tangjeng khunjauda Churachandpur district ke lailoi fai dongyang laisang maikedumdagi kuki militant singna bom yauna nomai kaya anang numidang athengba phawbada kapsilakiba aduda state forces amadi khulngakpa singi maikaidagi su khuthanaduna akanma mawngda khuthokna khre hairi Sugunuda hojik oirakliba pibam asida combined security forces ke apunba timna ngasi sugunuda combing operation chathakrai combing operation adung asi ayuk pung 12 minute 38 tabadage kaksingi SP Thoksom Bikramjit na luchingduna 37th Assam Rifles samadi sugunuda leiba BSF ke makok tungba sing yauna sugunu laikai khudingma ke yumyomda changduna thibahumbagi thabak chathaki nungthil pung ahum taba fawba chathaki ba combing operation aduda khusukulai mifami punna chingba sing Kibelete, Sugunuda bomba madino kaya yauna. Nungti nimit kudinge, Koki militant singna kapsilakiba aduda, Sugunumiyambo ngakliba, Kol ngakpasing combing operation taukibana, Matungda kari, Toglakadaki haibege, Akiba amade, mi paibakaya, Miam the Poknare haina, Sugunu apunba, Maira paibigi secretary, Ahibam, Santoi Sanana, Fundurakle. Hojik makhatana lamdam asida oiriba phibam sing asigi yenglaga Manipur government ke Directorate of Education Schools na Manipur da leiriba school sing hayang amadi hangsit phawa amuk suti thadokhreng asi Director of Education as na thorakiba cherol amada makhatana Manipur da leiriba government aided private amadi central government ke school sing da hayang September 12 amadi September 13 hairiba nimini asi suti oigani hairi Manipurda handak amukka hanna misimina mihat mipun amohorakpa asida state asida leiriba lengak ase fail oire maram asina Union Home Minister Amit Shahna mafam thadokpham thokle haina All India Congress Committee AICC na demand tawraklei ngarang New Delhi da pangthokiba pawgi mifum amada AICC gi wangang loisu oiribi party asige social media and digital platforms chairperson oiriba Supriya Srinate Manipur Congress ki president Kaisam Megachandra Lok Sabha gi MP Dr. Angomsa Bimol Akoijam AICC gi Manipur in charge Geris Jadankar yauna pangthokiba pawmisinga unaba aduda makoina demand tawki saruk yakibasing aduna karigidamak prime minister na thatara taruk phajilaklaba phawbada Manipur da karigidamak satribano hangki Supriyana haikibada prime minister na maraibak asida thokliba conflict asida
pukning sangdadana atopa leibaki ongkhatnabada pukning sangduna leire haukhibani mitarani asida rocket propelled granite amadi drone sing sizinaduna miui taramathoi taranithoi hatpa leikhra haiki MP Dr. Angomcha Bimol akoizamna haikibada Indiana maning makha tamlaklaba matungda handak Manipurda thoklipa irang asi amukta thengnaram khiboi Thengnaram Kiroi State asida hujik phawbada mioi lising taruk henna lanjenaduna tongan tongan ba mafam singda saidang duna leiriba asimak matam amada India na partition aduma kamanare constitution da piri ba chatna kanglon sing adu hujik paliba government asina thugaibagi daita pugada bani haiki MPCC ki president Kaisam Megasandran haikibada Manipur ki thatara taruk phajalaklaba irang ase handaki September amagi thagdok adudagi tongan ba mayon amada changsilakhrei irang asida afaba makhalgi kuzukolai sing sizinna bahuraktuna misam kaya halakpa haure masidana tana kaya amana hojik hospital singda layeng jathaduna lairi masigi mathakta hojik mairoi kayana lambida thoklaktuna government ki mayokta khongjang changsinba haurakle haiki. So I normally avoid talking about state government now. I mean, it's beyond that. It's the government of India which is solely responsible for the subversion of the constitution and the tragedy. 60,000 central troops. How is it possible that people lost life? Manipur's population is like a district of Delhi. 33 lakhs was around that. And 22 square kilometers, 1,000 kilometers. Such a small state, you have a presence of 60,000 troops. What they have been doing? What is our defense minister, what are our home ministers doing? So it is not only prime ministers. The entire cabinet is responsible for this. And for the rest of the country, I am appealing as a representative of those people in our temple of democracy. Do not watch this tragedy like the Europeans or the Westerners have done when tragedy happens in Rwanda. It is the first time in India which is happening in Manipur since independence of India. So how can it be possible and how can treating by the central government being the states of India? So it is very difficult to understand the policies of the central government and why Mr. Modi is still silent on Manipur issue. So we want to know these consent of our state from the central government. Haukiban no manini asida tongan ba mafamda changsilaki ba khongjangda mioi kunthra humdoi Manipur police na phagat ki bagaloina na tongan ba mafamdagi chahi sudri ba angang haibadi juvenile taret phagat khrei mathau tabe legal ge obethabak paikhalagani haina Manipur police control room na thadorak pa zerol amana khangalakle nakalamaramda singamadi tampaki singna ningai oiba mafam singda Manipur police na thiba humbagi thabak zathabada Churachandpur district ke Vaikol lok naladage khulai kaya phagat pangam khrei phagalaba khulai sing adudi magazine ga loina na AK series ki ghatak rifles ama improvised pipe mota ahum mita anirom sangba sapti fuse ni haina zerul asina makhatari Senapati ki Purul Rosary High School da hokibo August thadagi chicken pox ki laichat laktuna mahiroi kunmathoi hauzik laichat asina nabana maram oiraga makhatana sandoraktana ba mahaisang ase numit tare ni thonglona ba District Health Society IDSP Senapati na khanghan khrei mahaisang asigi principal da District Health Society IDSP Senapati na laichat asi makhatana sandorakpadagi thingnana ba numit tare ni mahaisang asi thonglona ba ai bezerol iduna thakibane BSF Eastern Command Kolkata gi ADG SH Ravi Gandhi na hauzik Manipur ki oiriba law and order gi phibam yangsinba ngarang Manipur da thunglakhrei Manipur da thokliba irang asibu thingnanaba security force ke jaksel thorang amadi baikhalakadaba thabak thoram singi matangda yangsinnaba lakhiba ADG BSF Eastern Command SH Ravi Gandhi na Director General of Police
Advisor Security amadi Chief Secretary ga unaduna wari sanaki nakalamaromda ngarang STC BSF Surachanpur leba Border Security Force ki attestation parade chu yangsin ki Manipur gi tongan ba mafamda deploy tawduna leiriba security force singa su wari sanaduna masa gi duty ningthina pangthokna ba SS Ravi Gandhina pukning thogat ki Manipurda Assam Rifles ki unit singbo Central Forces na mahut sinjinbagi kongthang asida miyamna taramna okle haine MLA Rajkumar Imo Singnam haki ex sandal account ta thagalakle mahakna thagalakhiba warolda Manipurdagi Assam Rifles ki unit ani Manipurdagi lokthokibabu lamdam asigi miyamna taramna okle unit sing asibo Central Forces sing sizinaduna Manipurgi ingsikpa hanjinna bahotnabada mateng oiragani haina phongdorakle Manipur miyamgi apamba matung ina Central engakna kongthang asi lokhalakpani nakala maramda ngarang September 13 da kangpokpida kuki jo nupi chakayana lambi da thoraktuna kunithoi suba Assam Rifles post ki mamangda lambi thatuna Assam Rifles ki personnel sing zatkibe yaroi haiduna khongjang jangsinki hokibe September 8 da Brigadier M Thomas Ground da kuki jo Santrana Assam Rifles sindokna ba warib asi handokta tarabade kangpokpida Assam Rifles game sing sel tawna ba warib laukibane Thobal Turelda Toktharakiba Yaripok Tulihaldagi Marai Mayum Imtiaz Khan Sahi Kunmathoi Apokpa MD Nazir Khan gi asiba haksangasi Zeninski Mortage Lauraba Matunda Aroiba Mathomangam Pangthokra Hari Joint Action Committee Against the Brutal Killing of Marai Mayum Imtiaz Khan gi Convener MD Mujibur Rahmana press the Thadorok Paserol Amadahai, Lebaki Luraba, Irang Asinamaram Oiraga, Zay Asina Laukiba, Missy Asigi, Achumba Wayel Pangdriba Pauba, Asiba Haksang Lori Haiba, Wareb Adu local MLA, ZSC Amadi, Miamga Punna, Kanana Raba Matunda, Handok Pagalinana, Asiba Haksang Asi, Nasi Lobadi, Adum Oinamak, Missy Asigi Achumba Wayel, Pangnabagi Damakta, Zay Esina, CSO Sing Amadi, Miamga Lunana, Honakigani Hairi. Unified Command ki Chairman Manipur ki Chief Minister da Sinau Haina Tongan ba demand sing taladuna ngarang Mahairoi singna sangsin ki bakhongjang da Manipur Police na phajin bikraba Mahairoi khudingmak condition amati yaudana thadokadabani haina ngarang nungthildagi Thobal Mela Ground lamkhaida Maira Paibi sing amadi miyamna ban tawduna khongjang sangsin khrei National Highway 102 ge Thobal Mela Ground phauduna chatliba miyamda chauna apan mapiba amasu oiriba bangi khongjang aduda saruk yakhibi budipati kobi nupi amana phongdorakpada kolom paiduna mahi tamjagadaba mahairoi angangsing asina maraibaki damakka thokpaga loinan democratic oiba khongjang sangsinbada phajin biba punsin biba tawduna awaba piba haibasi yaningde phajin khiba mahairoi pumnamak condition amata yaudana thadokadabani natrabadi mahairoi lupsing amadi CSO sing punsinduna akan khongjang sangsin gani Thobal Kaithelda ngasi total shutdown sulak thokhrei Houji angangsing like su tamjariba like tamdana laigedaba angangsing asina aikoi ireibak iramnam kannabagi damakta ni haiduna makoine che kolom thado e haraga maraibaki damakta yamna chamba yamna peaceful oiba mawongda makoine rally chacharaga aikoi governor da makoigi memorandum khara pisanbagi thabak achida makoibu police na makoibu tear gas kapi dana mayam ma sohan dana kholan dana tawriba se chhatra ma haibase tungi yungren future gi yamna maraibaki damakta adu maina afaba thabak mayam ama tawrakadaba isa singni aduna masida karigi damakta aikogi state processing asina aikogi isa sing mahi masing tamjarbi isa sing asibu thina nana tawbiribano aduna athuba matamda aikogi isa sing je thadok piraktaba taragadi hena akanba khongjang aikoi thawal jida lairiba छात्र की संस्थान अदुगा अखोगी लेरिबा प्रजा पुनमक असिना अखोई अकनबा इहौ चंगजलकनी हाइबसे अहांगना प्रेस मीडिया की मफमदा हमजरी Kuki terrorist na satharak pathawongda khangbangambagi pankhai lalaktuna mahairoi sing yauna lengaki chapchaba firep khangalo haina sangsilakpa ihauda asok apan nanglaba mioi ani yauna Thobal gi police personnel amagi awa ana hangbaga loinana selgi oiba angama mateng pangkhrei Thobal district SP Rakesh Balwal amade additional SP Suraj Kapunna khusamnana
Khangabok Defense Force, Khangabok Joint Coordinating Committee, amadi Village Volunteer Force, Khangabok ke Volunteer Singalona, Khangabok Moirang Palideki Kundrakpam Rosan, Khangabok Kulakpam Lekaidege, Kundrakpam Ongbi Lata Devi, amadi Thobal Lingombam Dege, Police Constable Lingombam Alexander da, Angabamateng Pankibane. Peace and Harmony Habit Theme da Yumpham Oiba Nomagi Voluntary Blood Donation Awareness Campaign Camp 2024 gi thoram ama ngarang Khangabok Part 1 awang lekai de leba Lokhoi Community Hall la pangthokhrei Khangabok awang mamang lekai dege Moirang Thempriyo Kumar Singge Niputeret Suba Opokomon amadi Thobal Sabantong dege Okram Trizenter ge Kuntra Suba Mapokomon ga mari lenana pangthokiba Blood Donation Camp ki thoram adu Department of Transfusion Medicine RIMS ki tengbang ga loinana Mamang Leka Youth Development Club Khangabok amadi Association of Voluntary Blood Donors Manipur Thobal District Branch na Punukusamnana Sinduna Pangthokibani thoram aduda N Ramanand Singh Jilla Parishad Member Khangabok SS Japan Singh ZP Charangpat Yumnam Kumar Singh President BJP Thobal District na Singbana Presidium Member Singh oina saruk yakhi punna blood donors kuntra manga romna idan tawki Central Bureau of Investigation CBI na ikui dana thokiba notification da kangpok pideki khangal aba kuki jo community ge mioi kharada target tawriba ase minority kuki jo community ge mathakta chathaba crime ni haina Committee on Tribal Unity na thadorokpa cherol amada phongdoraklei cherol asina makhata na ngasi phawba minority kuki jo community ge case sing loisindana amadi waroisin puraktana leibada pendabasu phongdoraklei September ki tang taramathoi imsakation nimita Manipuri Language Protection Coordination na silangduna binakandi patu de leba M Dev Singh Memorial Academy da Assam lengak na handak Manipuri lolbo Assam ge Associate Official Language oina kasar hailakandi Karimganj amasung hozaida pibirakpada Assam Sarkar bo tobimal khangba ulakle MLP CC ki Chairman Dr. KN Channa mifamapu oina pangthoki bethoram aduda Lakhipur constituency ge MLA Kausik Raina Athobe Mithunglan amasung Assam Manipuri Muslim Youth Front ke Chief Advisor Ahmed Hussain Chaudhary na akhanaba Mithunglan sing oina saruk yakhi haidiba thoram aduda Chief Minister Dr. Himanta Biswa Sharma amasung MLA Kausik Rai ge mafamda tongan organization singna kudolpot kaya su tamki MLA Kausik Rai na Manipuri Samaj na Harab asida mahakna manglam chatta haina kiba wafam ase mangphawna bangamba asina mahaksu mapungphana haraba phongdorakhi Air Force Post Control Board na sinduna chaliba thasigi ani degi haudana delegation sanabung singda satharakliba humphumdoi suba under 17 boys Subroto Mukherjee International Football Tournament ke champion Manipur na oikhre ngarang sanakiba final match ta Manipur tiji English School Bisnupurna Meghalaya ge Mankan Christian High Secondary School bo maithibe piduna champion trophy lobangam kibani match aduda team anina match ke apiba matam loibada goal amamam chanaduna draw aiki penalty shot out ta Manipurna goal ahum amade Meghalaya na goal ani puna goal mari ahumda maithiba piram kibani tournament asida Manipurna group league tagi hauraga champion oibagi lambi phawba changlakpa ngam kibani Manipurna champion oirakpada Department of Youth Affairs and Sports na harauba amade nungaiba suphongdoraklei Leslapada maroiba pau amok Lizamade FTT ge kuthangda akhanaba IP sing amagi makhada broadband service sing phanganbada thingbalai number sing nasidagi hona state ke home department na lokthokrai Masi hinungai matunda ko militant sing sinaba sing na jirbamda nahona na yum ani mai tharam lei amade
Housing Makatana, Landam Asida Ori Ba Pibamsing Asigi Yang Laga Manipur Government Directorate for Education Schools na Manipur Lady Schools Sing Hayang Amadi Hanset Pama Amuk Suti Thadu Kray. Housing in the ISCOM News ki Manipuri Pau, Matang Asida Loisinjari, Matangi News Bulletin Midang Punipal Taba Matamda, Primetime English News Amuk Pangbigani.